Punshida Mai Pakpa Thudang Kargi Maramda Mugasi Karapondok Sage, Mio Bigimapo Moina Pogadi Mapung Paba Mi Ama Oibangamba, Punshigi Tauga Thudang, Punamak, Mapung Pana Pangtopangamba Siamna Darkar Oi, Mapung Paba Mi Ama Oibangamba Habsida Mimi Dugisin Pam. Thaurang profession laigani mioi mapok am oina poklabadi sentum economy ga mari lainai si haibagi maramdi mioi bagi mapo moina polgadi mapung phaba mi ama oiba ngamnaba punsi gi tawgadaba thaurang mapung phana pangthokpa ngamba haibase yamna darkar oi mioi bana wata padana nungaina hingba ngamba self reliance economical freedom mikha pondaba ama changi mioi bagi mapokta ai gi sel thongi phibum chaukhatpa ngamnaba ai gi punsi mapung phaba mi ama oinaba honaba mapung phana pangthokadaba punsi gi thodang step ahum mathang manau naina nainaba yai ahanba mai masing tamba learning Satra Satri Sing Naharol Sing Ahan Badam Hai Masing Hona Lonchat Taksi Khasi Punsi Mahing Tamba Hawase Makoi Makoi Mama Mapa Sing na Takpi Kibadagi Oi Ani Subada School College Ki Oza Guru Naiba Mioi Sing Dagi Laik Ki Gyan Tamba Hawi Mapi Mapa Oiba Mioi na Asumba Haibado Takpi Tambidraba Natraga Mapi Mapa Oiba Mioi Sing na Niyom Chumdraba Patraga Di Masa Masuna Harol Sing Abhabo Oibangamde Asumba Gyan Fangba Hai Singba Ma Oibangamba Haibase Asumba Asengba Oza Guru Singi Makha Poli Hainabalai Nahaki Punshida Asumba Asengba Oza Guru Ama Pangbangamlabadi Nahaki Punshido Mai Pakpa Amasung Mapung Phaba Punshima Oibangamgani Masigi Asengba Kudamdi Swami Vivekananda Mahaki Amata Ngairaba Oza Ram Krishna Thengnarubadagi Mahaki Punshi Mai Pakpa Amasung Afaba ideal Oiba Punshima Oibangamki Arjuna Lord Krishna Thengnarubadi Mahaki Thengnadaba Yadraba Punshigi Akanba Sathiba Lanphamda Sauna Mai Pakpa Ngamki Mioi Poki Asumba Punshi Lambi Takpa Ngamba Oza Guru Ama Thengnaba Phangba Ngamba Haibase Ishorgi Mangol Phangba Blessing Amani Hainai Ani Subada Naharolgi Sahi Matang Mase Like Tambagi Asumba Gyan Tansinbagi Matamni Haibadi Study, Practice and Experience Ki Matamni Satra Naharolgi Sahi Matangda Khanghogadaba Tamhogadaba Gyan Amadi learn how to live an ideal and prosperous life Haibaduni Malemasida Mioi Karana Mai Pakpa Sabu Mioi Oibangam Kibaduga Mioi Ayamana Mai Thiba Punshida Asoiba Aranba Kaya Oikiba Kudingmak Laik Tagi E Paudagi Amadi Observation and Study Tauraba Matung the Punamak Loina Kangbangamgani Naharolgi Haisingba Punamak Makoi Makoigi Experience Tagi Loina Kangbangamgani Mioi Bagi Learning Study Sahida Tumduna Saduna Koidun Nungai Tuktuna Matam Mahanduna Laikragadi Mioi Banaharol Singi Haisingba Skillness Experience Haibado Magundo Fangbangam Loi Mioi Bagi Punshida Kari Taugani Kari Tauroi Haiba Para Learn what to do or what not to do life Haibado Munna Seng Kangbatai Mioi Punsi Lambida Tengnaba Soiba Sing Amunghana Togandanaba Taubatai Sahi Matang Asida Naha Oiba Kudingmagna Masa Masagi Pamjaba Sanaba Saukhat Payaba Sinpam Profession Amada Sanghoba Matamni Life and the Learn Period Hainasu Kawi Sahi Matang Asida Yamna Section Haugadaba Amadi Naharol Singbo Lana Lamjing Biba Amadi Mioi Punsigi Asumba Lambi Takpangamdaba Oza Guru Tengnaruragadi Naharol Kaya Amasung Punsi Lana Satkiduna Awaba Maithiba Punsigi Kanapam Kangdaba Aranu Punsi Amada Satki Naharol Singna Aran Balambi de Satkiba Asina Maram Oiduna Society Sida Awana Gi Thodokwa Tok Kaya Ama Thohali Always beware of false belief Masini Hygieningba